Miswalk the Ming Tabri was some way nam another that been a conona crumsari. Housing Maroiba Pauda Ziribangi, Borobreca the Leba Tabaki Potaraba or she Amagi Yum Tumna Maitaramle. Langmanchara Tambagi Tarampantona Cray. Nomagi Oba Legal Awareness Program kam psychosocial support ke tharama pang thokrai. Doinana Government of India ka Tripura ka achoba insurgent group anika yana che khuye pinakrai. House of Pausan Pizari Ziribam district asigi Borobreca subdivision asida leriba Jakuradhor Kaithiangda Hana Borobreca police station da Oze Oramba Tabakdagi Potharaba Sinambi Pin Singi Ka Ohum Leba Yuma Amma Mi Laitabagi Tansa Loduna Kukini Chingnabasingnatum Namai Tharamlay Taudoga Singasi Ayu Nongalamdai Pung Ohum Makairom Taba Aduai da Thokibani Yumai Sakle Haiba Hek Tanapaka Manangnakpa The Leba Kunza Sangna Mai Kanada Bakona Ke Haidi Adobo Mai Hana Chaktuna Lerambana Yum Kanbangam Kide Tumna Chakre Haidi Ningsing Bayabadi Borobreca subdivision Asida CRPF Assam Rakal Sangba personnel Kaya Thamduna Leribani Numikadani Leblo Raba Matonka Amok Yum Mai Thaba Horakliba Asina Mapamba Asida Leriba Maite Yum Singbo security personnel Singasina Miang Changhanimbagi Apamba Lady Haidi Jalibata Sigitanga Amada Imphal West ke Kautrukta Kuke terrorist singna Michamda Nomai drone bombing Totuna Mama Hatkiba Machanapina Sohn Kiba State Force Amadi Kolongapa Yauna Miokia so upon Ake Kang Nanganke Michamge Punsi Amadi Lantonga Pangamdaba Lengapo Taubal Amasong Kaksang district upon Balop Tagdala Kanakandem Taurakle. Tagdange convener na thorak pachirala mada palibati lengak paidiba amade sagoliba miyosingna September amagi thautoga sida tumina lai syllabus kari agenda laibage koki terrorist singna maitai micham amade state of force singna khothaduna hatpa kayang koina yengduna lekhigadoino tongan tongan ba lebak ni ki marakta chathaba landa biological weapon singa season atuna launch chatha bagum terrorism ge thawang oina drone bombing season atuna open war chatharaklaba phawada central amadi state government action ama phawba lokatribasi manipuri sing muthanaba honare haina miyamna lawre lenganga sina miyange punsi amadi lanthong nga pangamdrabadi ngapigani Lenga kasina miyam ke punsi amati lanthong nga pangamdrabati lenga ke mayukta miyamna pre-merger status talapayay haibati central amati state government khangzin biu nomada pokpa masana ninisiba hongde haiba ipa ipuge pawro adugi kudung induna tagdana miyam kalona na khongsang sang slapasu yai lenga na atuba matamda IDS sing resettlement tawiduna full protection piba kalona na kugi militant sing maru phungna malamdagi mathakadabane Idea of Manipur da Purokudimaka Puna Hingminaba Haiba Miang Asida Tagdalna Ngasipa Waleble Hainasu Lub Asagi Charan China Pundorakli. Sanami Lining Salai Kaksingna Arambai Tangol 26 Unit Kaksange Laloi Shinga Puna Kusamna Dunangasi Langbantage Nongma Panba Malia Pump Palcha 3423 da Kaksang Lai Pump Lonung da Laiba Malamp Laisham Libi Ima Yaipulambi Masaikon da Langbanchara Tambagi Tarampang Tokre Salai Kaksinge Tawuran Razent Manga Sana Lusing Dunai Image Mapam da Tauniza Duna Langbanchara Tamba Taramadu Kamari Lenana Razan Manga Sana Hai Tarama Ase Mamang Takta Lamland Serok da Laiba Nungtong Image Mai Sakonda Pangtok Sarambane Lebake Oiba Tangto Laita Taba Pibam Asina Kaksing Mamang Singda Leba Laipamba Lonunda Oina Pangtok Sabane Langbantha Asi Mite Mete Aikogi Yamnamak Maru Ekrabatane Langbantana Lakpada Aikogi Laipa Ipa Ipusange Tawai Merena Taibangda Amoka Halaktuna Sada Nauda Chaktopa Pinabiduna Malemda Kanglopa Asibo Masak Takpa Ababa Kunai Amapurakpa Oishanu
haina nijabagi thauramni malemda leiriba aikoi mitei maitei aikoi tokai bagi wakol thaduk naduna amatau oina punsinaduna aikoi gi imalebak iramdambo mitokdagi kalaunaba hona minarasi malemgi laine kaya dagidi ai ithoi thoiraba aikoi gi ipu ipage laine lambida punna hanjam minaduna malemda masak taklasi ipa ipuge lainingda hanjan mana aikoi gi chaukat lambi oigani haine sopong doke langban thana lakpada marepak mazati gidamata thawaina pontha pe khraba salaicha athobi singi maphamda haikat leikatamduna langban chara tambage thorampa amangase hayeng khongbal upong yumphamda leiba laining thau sanamahi sangleda pangthokre tha amachumna satharakadaba langban chara tambage haudopage numita haukiba chahige megi tangka humdage hauduna ngase phawa chatharagliba lanta aseta lekhidraba salaicha tarike athoba singi maphamda irat laishonga loinana leishu katna lekhidraba singi maphamda ikai khumna botke Tawamaduga Mari Lainana Lining Tau Sanamahi Temple Board ke Member Secretary Maisnab Sibadatana Pondorakpada Langbandhana Lakpada Lekhidraba Singhe Thawaina Malemda Kumtharakpa Matamda Kacharipa Hekal Lekat Amadi Charatamba Asina Athoba Athubi Singhe Thawaina Pempiduna Lehoriba Singda Hena Panganthona Hapada Natana Lamsing Mera Oiragani Khanduna Pangthokliba Tharampa Sida Tongan-tongamba Mafam Singdagi Mioi Chamaka Kunrongi Imong Manung Yauna Tharamba Se Pangthokpani Loinana Haiba Tharampa Asi Haukiba Chayigi Megi Tangka Homdagi Hauduna Thokliba Land Asida Thawaika Kraba Atauba Athobi Singge Mafamda Karigumba Angamba Kharatang Tamzanaba Khanduna Numid Asida Hekad Leka Tamba Amadi Langmanchara Tambagi Tharampa Asi Lening Thau Saname Temple Board ke Loishanga Mayamgi apunba lupsanga khanaraba matungda pangthokpani haina phungdorakle Karena nasi thawai sini ni khanda pungcholo pangthokna tawdori aduna laksaningi se koina adugum laba aikogi yellow group singa sibu kanna ni namta thawai khadraba kogi khanda kal gatam ni se chunna tam manata aikoida ena apun magi pangal lama ngama la kanga tungga la ka do basi punamak nami na bangamba taru se mo pina birasanu haiba aduni khanda Manipur lenga ke RD and PR ke Makada Leiba Manipur State Rural Livelihood Mission ke Mia Makada District Mission Management Unit DMMU Kasang District Nasanduna Universalization of Pre-Corp Convergence ke Matangda District Level Orientation Program ama DC Kaksing ke NIC Conference Holding ase pangthokre Orientation Program aduda DC Kaksing Rohit Anand ADM Kaksing Amba Kapajina ataba meeting sing oina saduya ke Tharamdada District Social Welfare Officer Nikita Thangzam Jadio Kaksing Wai Achoba Yauna Jila Asigi DLO Singh Amadi MSR LM gi mi Husing so saduya ke Tharamdada MSR LM na Jila Asigi Khungang Singh da paikhaleba thabak sang matangda PowerPoint presentation su pk Manipur Thugaina Batam Thiraba Thawong Kaya Labnam Sida Sathadagliba Se Laingang Sapsana Thengna Kadapani Haibagi Pandamda Haying September Ge Tang Manga Sagon Senumike Ayuke Pung Tara Tabadage Mahiroi Amadi Mama Mapa Singge Oiba Wakan Mipamba Ama All Ka Kanglei Students Union Aksuna Sinduna Ibudau Nawalai Laibungda Pangthoklagani Haidiba Wakan Mipamba Asida Mahiroi Amadi Mama Mapa Singna Mapungpana Saru Yananaba Aksugi Maikidagi Apple Dauragle Aksu Hato Quarter Kaksang Topa Sarola Mada Palipati Hausag Manipur Togliba Irang Asigi Manungda Mahiroi Kaya Ama Aso Open Nangkre Displays Oina Leba Kaya Amasu Yaure Masagi Matakta Irang Ase Loishin Mangamdana Lebana Mahiroi Shingda Psychologically Affectauri Piba Masagi Matakta Asuk Aruba Lanpam Pauda Sizinaba Tingliba drone attack koke narco terrorist singna tawduna chale September thagi ahoba numita koktrukta piklebi mahiroi ngangbam
Rojiabu Sohankiba Amati Mahapu Puksabi Mama Surbala Puna Siankiba Makata Nasu drone attack Satadakliba Asida Legana Chapsana Tengna Kadabani Hairi. Manipur State Legal Service Authority ke PM Makada District Legal Service Authority Imphal Isna IMA VLF Village Protection Committee Okso Ningtemsa Kol Amasung Legal Aid Clinic Nungbram Imphal Iska Puna Kusam Naduna Nomage Oiba Legal Awareness Program Kam Psycho Social Support ke Thoramama Okso Ningtemsa Kol Imphal Iske IMA Thumkhong Lairambi Community Hall da Pangthokrai Tharamaduda Lukramp Ibungo Hal Maitei Vice President Village Development Committee Oksu Ningtepsa Kol Kaidem Mani former acting chairperson Manipur Human Rights Commission Thangza Kombi Yambem Clinic and Psychologist Amati Member Juvenile Justice Board Manipur Konthauzamp Tendenba Mitei Coordinated Legal Aid Clinic Nungbram Imphal Isna Tharamapu Oina Saduga K Tharamaduga Mari Lainana Kuntauzam Tenden Mana High Pigliba Angang Singda Sataba Crime Sinka Amati Chai Sudana Luhungbana Chingba Asi Pokso Eke Makada Dandi Pangi High Biki Matangda Miamda Hena Kanganaba Madilamda Masida Hausak Togliba Irang Asina Piriba Chaiting Sing Asina Oihalapa Yaba Wakalgi Awaba Singi Matangda Hena Kangana Bagida Magda Ngasagi Tharam Ase Pangtopani Pungdoke aina koi je legene clinic ki maram dasu akoi mayam sida awareness pijaraga asigumna noma panba khudingi noma khaktang sintha lepaga maitai sing ama toina punsillaga sumaina leiringa sida tongan tongan ba government piri ba sponsorship department mayam sidagi akhangai mayam sidagi kauraga sumaina koina tamjabagi tanjama ngasigi numit asida lawjabani haina aina Kuki narco terrorist sing Tenabangam Draba Manipulenga Pamtado U elegant immigrant Kuki terrorist singa Sutongladuna Mitai Haliliba India ge Lanmi Sink Manipur ke Halankro Miamna Technizer ke Haina Tuxeladuna United Protection Committee UPC Women's Wing Nambol Sinduranga Nambol Ketenda Miamna Wakan Mipam Satakre Wakan Mipam Paduda Konthauzamba Nauria Pakanglakpa Wangoi Nambol Amati Onam Assembly Constituency Assembly Constituency Mangage Tongamba Kulsindake Lakpa Imakiana Wakam Mipam the Sarugya K Wakan Mipam Pe Hek Loibaka Sarugya Kiba Miamna Wakat Kongsat Apasusat K Wakat Kongsat Adu Nambol Kaitendake Hauraga Namon Police Station the Fauraga Nambol Poising Lambal Fauba Chaluraga Halaglaga Nambol Kaitenda Loishinki Amadi Gobeka Some Rifles Kuki Narco Terrorism Kuki Shing Laksan Bangamdaba Manipur Lengak Kudakta Pamtado O Kuki Narco Terrorist Singi Michang Sangba Center the Force Halankro Haibakolau Gasulauki UPSC Women's Wing Secretary Ella Premilana Pundora Kibada Chahi Amamakai Faraglaba Manipur Toglebi Iranga Asida Kuki Narco Terrorist Singna Tauning Bada Tauhanba drone the bomb Tada Handuna Maite Michamba Hadba India government na Tarakpa Lanmi Singna Kambaki Mohuta Yengduna Leba Maite Jati Ase Lushal Halusano Haibagi Chatarakpa Tawang Mali Kuki Singna Landarakpada Kota Hanbangamdaba Kota Halu Haibagi Order Laitaba Order Piba Kamdaba Lengak Laitaba Chamanade Maramsina Micham ge Punsi Amati Lanthomba Ngapangamdraba Manipur Lengak Pamthadok Piro Indian government Tharakpa Center forcing Halan Bikro Maite Singh Kaktana Kuki Singh Tengnazarake Haiki Lainaba Adugumba security Saising Nakadabado Tumin Laishalibing Maram Karino Kut Handibe Maram Karino Kukina Tauragana Tumin Laitopa Maitaina Tauragana Handuko Haiba Sigumba Dibanerun policy Hanabase Matam Sanglay Masi Sumpam Pande Manamaduna Nasi Iberiba State Sakana Center Miyanga Apaba Wakalon Tamaga Tabak Taurabadi Pai Aduna Tadana Hoji Paubada Ladiba State Asina State Sakasida Don Paubada Control Tabangam Daba Protect of Bangam Daba Sakase Nasidagi Resign to you Hajari Kuki militant Singna drone the bombing Tauduna Kanmamong da Landa Sataduna Yellow P Mate Singbo Muntanaba Tauraklipa
Truke thokta misi mina thon ke ba yaning de haiduna ngarang numidang kumbida masing yam laba imasang na kolok ke lauduna mairage khongsa sakre Unified Peace Coordinating Committee UPCC kumbina sinduna kumbi amade thangnabada leidiba khongang singdage lakpa miyamna saruge yaduna chatkhiba maira khongsat aduda matik chadraba mathok masa khangdaba Unified Command ge chairman phamdage lawtho o state asige lamit to meet khangba to minister da phampa ase sinagadabani Koke singi shu lawtho o India laingana state asida tawriba mijang mi khaige thawong sang yaning de khunngak pa phaba amade makoidage khulai lakhat pa yaroi Manipur thukaina ba tawrakliba mitopta wari sanaba yaroi Yelomi mutanaba mitopna drone bombing tawtuna mapu sanaba thawong seng lenganga chapchana pa khompi gadabane Manipur apunga bagi ngamkai kai ba yaroi ekoi santi pami haibane chakba kholaw ke asulauki UPCC kumbi Women's Wing Vice President W Sardana Pondoki bada koke militant singna mitai muthanaba lalong kya tatharakduna drone da forward season aduna tawraklaba phawba chief minister na asami yengduna lekhe gadra koke singna lebak sige chief minister da tahidaba wahe kya haiduna yamna thina nganglakliba ase state asige miyamba amadi UPCC kumbina khangba ngamde kandem tawi haiki ꯑꯩꯈꯣꯏꯒꯤ ꯄꯦꯟꯗꯕ ꯈꯣꯜꯂꯥꯎꯗꯤ ꯗ꯭ꯔꯣꯟ ꯕꯣꯝꯕꯤꯡꯗ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯐꯨꯔꯨꯞꯄꯨ ꯃꯨꯠꯊꯠꯅꯕ ꯍꯣꯠꯅꯔꯛꯄꯒꯤ ꯊꯧꯑꯣꯡ ꯌꯥꯅꯤꯡꯗꯦ ꯍꯥꯏꯕꯒꯤ ꯀꯟꯗꯦꯝ ꯇꯧꯏ ꯑꯩꯈꯣꯏ ꯏꯃꯥꯁꯤꯡꯒꯤ ꯄꯦꯟꯗꯕ ꯈꯣꯜꯂꯥꯎꯅꯤ ꯉꯁꯤ ꯃꯌꯥ ꯔꯦꯂꯤ ꯆꯠꯆꯔꯤꯕꯁꯦ ꯑꯗꯨꯅ ꯃꯇꯨꯡꯗ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯐꯨꯔꯨꯞꯁꯤ ꯃꯨꯠꯊꯠꯀꯦ ꯍꯥꯏꯅ ꯈꯟꯕꯤꯔꯤꯕ꯭ꯔꯥ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯍꯟꯕꯤꯒꯅꯨ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯁꯦꯝ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡ ꯕꯤꯔꯦꯟꯅ ꯍꯟꯗꯛꯀꯤ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯑꯁꯦ ꯅꯁꯥꯒꯤ ꯅꯔꯩꯕꯥꯛ ꯅꯔꯝꯗꯝꯅ ꯐꯨꯔꯨꯞ ꯖꯥꯇꯤ ꯀꯥꯏꯔꯕ ꯃꯩꯇꯩ ꯍꯥꯏꯕ ꯖꯥꯇꯤꯁꯤ ꯃꯨꯠ ꯇꯧꯔꯕ ꯃꯇꯝ ꯑꯁꯤꯗ ꯁꯨꯝ ꯌꯦꯡꯗꯨꯅ ꯂꯩꯕꯤꯒꯗ꯭ꯔꯥ Sahi ama makhairam pharaklaba Manipur da thokliba iranga asida kautukta drone da bom thada takle haibagi mi pam nairingai chiraksida ngarang numidang pung 3 kamine yangkhairom tabada phagoksaw ikai police station ge manung channa leiba phagoksaw ikai awang leikai Haikol amasung kwakta 1 number 9 poising area anike tainabadagi phagoksaw ikai awang tamna koki militant singna nomai round tarani thoi hana kapsalakrai loinana drone ahum pairaktuna phagoksaw ikai kwakta tera khongsangbi tamna pairaklaka pungka amarom param laga pungka tarika minute tarani thoi rom tabada amok hana paikhi ngarang nongmai kaptharakpa aduda aso apandi yaukhide hairi Amaramda Tinungai Maningda Ladyba Chingpaidagi show Ngarang Numidang Pung Nipangamine Kunlom Taba Batamda Ningtokong Ka Kuno Tamna Nomairon Manga Hena Kapsalakre Lunana Aso Open the Yaukide Hairi Manipur Toliba Iranga Asi Laksanaba Santa Dege Tadak Liba Security Advisor Kuldip Singh Laibage Kanaba Laitre Mahapo Manipur Dege Lauto O Haina All Manipur Women's Voluntary Association da Amawawa Ge President White Kunjarani na Pondora Craig Wapamasi Ngase Pore Lemaron Maida Paibi Apunba Manipur PLM PAM Amadi All Manipur Women's Voluntary Association Amawabana Sinduna Kuyatong Polem Bruki Mapanda Chatakiba Wakan Mipampa Aduka Madilena na Pondo Kibadi White Kunjarani na Makataraduna Tha Sige Tank Amada Koke terrorist na drone season aduna mite kun kyada air bombing ka amade nongmai kapsindana nupi amai yauna mioi ane hatkiba mioi kya amana aso apan nangang kiba thotok adu yaningde Manipur asi ipa ipugi ikheng tana ngaglaba lamdampa amane haukiba kumsale singane kulumdoi ge mege tang ahomdage koki terrorist na mite kun singda landarakduna Maitai Muthanaba Honaregleba Asi Yabangamloi Security Force na Combing Operation Dauduna Kulangaliba Kunza Zinga Pabayaroi PLM PAM Amade Amawabana Hanbalatana Lanta Ase Loidri Pawa Tina Kigani Haiki Chintokadabani aduga hojik sakhara leba lalong masaya masaisida masibulana tumne lekha chonde aduna aite leiba ko miyamna amato na chungsanara kanda aite make siada iram namsi kanana ba sen samne si aduna
ꯑꯩꯈꯣꯏ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯃꯊꯪ ꯃꯊꯪ ꯆꯪꯁꯤꯜꯂꯛꯀꯅꯤ ꯑꯗꯨꯒꯤ ꯆꯪꯁꯤꯜꯂꯛꯅꯕꯒꯤꯗꯃꯛꯇ ꯉꯁꯤ ꯁꯦꯝ ꯁꯥꯕ ꯍꯧꯕꯅꯤ ꯍꯥꯏꯕꯁꯤ ꯃꯐꯝ ꯑꯁꯦ ꯊꯝꯖꯕꯅꯤ Nakalomaramda Wakatimi Pampa Asaga Marilaina PLM PAM ge President Ima Memchana Pondora Kibada Security Forcing na Combingo Operation Togani Haiduna Kunangak Pasing Tantoktuna Lehendraga Karigi Kuki terrorist na drone de bomb Tadaduna Landara Glibano Irangasana Marampo Oidaga Mui Amata Tatara Glompa Asi Lepam Sapam Kangdana Ledagli Kukina Nomai Amadi Sakti Ledaba Bomba Kapsalaktuna Maite Kunza Singda Landara Glaka Karikidamak Maite Kunda Kombika Operation Sataduna Kunangak Pasing Pabiribano Haike. We are going to what continue there. I could see that Manipur, Machi Amata, Yahweh, ready to because we are Machi Amata, the Yahweh, I would say, I see a quick under the Tarana, Lady Amova, Asina, a famous Yahweh, I didn't have me Tarana. Manipur ge MP Anina National Media Singda Wakai Ngangduna Lebagi Mahot Manipur da Thoraktuna Hausak Ladiba MLA Yankai Asaga Koksung Sinaduna Tokleba Land Asaga Warishinda Amapurak Nabahuna Bio Haina Imagi Mairage Kanbena Toksam Suzatana Pondokre Ngasi Manipur Press Club ke Thangzangko Holda Pangtoki Bapawi Mipamba Amada Wapamasi Pongdokladuna Suzata Nahai Manipur da Tokleba Land Asaga Warishinda Amapurak Naba Honabagi Mahuta Manipur Lengangna Center ge Yaka Yengduna Miamda Jeng Hawaii Kara Yenduna Lebatanatana Santana Tadarapa Sempam Kara Yentokpa Tabakara Paikapanatana Karisutawangam Amagum Ladyba Asi Miamda Pende Miamna Santada Akanba Wapam Tamgadabasu Makoina Kantoktuna Lebana Tambangamdre Loidana Handa Pangtok Kiba Lok Sabha Mikalda Maipak Raba Manipur ge MP Ani Asi Miamna Party Yanglaga Bhotada Kibanate Miamna Nakoida Bot Pikibadi Miambo Nukshiba Amadi Nakoige talent adu Yanglaka Bot Pikibani Maram Aduna Hausakti Miamgi Kanbiro National Media Shingda Wakai Ngangbagi Mahut Manipur da Thoraktuna Hausak Ladiba MLA Yankai Asaga Koksung Sinaduna Toglebalana Asige Warishinda Ama Puraknaba Honabiu Karigumba Nakoina Ngamloi Haiba Taragadi Lebak Miam Thoraktuna Landa Asik Tengnagani Luinana Manipur Lengake Tabak Doriba Mio Shingnasu Lanta Asida Ngamba Matenka Pangbiu Ngasi Mitam Miam da Tariba Kudong Tiba Asi Nakoigi Imung da So Thorakloi Haningai Lete Aduna Aikoi Puna Mato Aina Punsinduna Tokliba Lanta Asi Teng Naba Mato Tai Masida Political Party Singnaso Amato Aina Punsinduna Lana Sige Warishinda Amapurang Naba Honabio Haiki Atar ki manung Iran mo ni hare Inter ni hare Mama da na kanona akogi Prime Minister na mo wasa ko matam da 100 days ta yaw re hare 100 days September da phapne Adi continue yung taw le drama mo sa ko taw le ba center ka direct time da da ba ha su akogi sarkar na pallama na ko do na le kem hai nam dre mo yema le ni na ko na ngam su ta de ada ko na ngam re mi su Mahisang Singh Manimakatamna Mahitamba Pangan Biu Haiba Kolauda Sawambungda Leba Bilmangon College ke Oza Staff Amadi Mahiru Singna Wakan Mi Pam Satakre College Asage Ampasta Chatekiba Wakan Mi Pampa Aduda Sarugia Kiba Bilmangon College Teachers Association BCTA ge President Takelabam Gambhina Haukiba Ing Lisangani Klumdagi Megitanka Homdagi Chatharakliba Iranga Sige Manungchana College Asige Maiki Dagishu Angamba Thakta Shell Amadi Chana Thangnaba Polam Singh Mateng Pangduna Lagli Angamba Matengka Pangduna Lagliba College Asige Oza Amadi Staff Singda Atarakam Laitana Yang Kraba Lup Kayana Ngahak Laitana Demand Torapa Asina Asowa Polompa Ama Oiduna Mahima Singh Tambada Chauna Kaiba Pide Pubathangba Ngamloidaba Salgi demand Tauduna Oza Amati Staff Singbo Agi Tujungba Pohan Bigano Abhava Tungi Kunai Amakidamakta Ninka Tamna Mahima Singh Tapi Tambibage Thongna Pohan Bio Haina Mahana Pundoke
HMCJ ga Jiripamda leriba tongan-tonganba kanglupsingge miyosing yauna ngase ayuki pung 12 tabada 50 bedded hospital Jiripamge OPD Solonsen bagalunena CMO office Solonsen kray Aikona taliba demana se numit homnegi manungda positive response pibirak trabadigi masidagi hanakan ba khongjang ataisu sangsen ba samsaduna leire hairi Bisnupur district ke SISP Katrimayam Rabi Kumar IPS ke miyang makada accident amada asokpa BDF personnel ahumda BDF welfare fund ge sampamdage selge mateng pangkrai Additional SP LO Saitam Takhalambange Office Member da pangthokpa mateng pangbagi thoramda Additional SP LO Bisnupur Saitam Takhalambang MPS BDF Welfare Association Bisnupur ge President Oinam Bizoy General Secretary Administration Marangthemba Amatoi Amadi Atai Thomisangna accident soktuna lying lipa BDF personnel om haibadi DISG Canton Bisnupur Haisnab Amitabh CDO Unit Bisnupur ge Pukambam Prem District Headquarter ROI Staff Bisnupur Marangtham Thomas da Selgi Matenka do Kusinake Ngasi Milanta Asama Amade Maipagi Lamsang Makada 29 Suba Mite Tambagi Takpibagi Thorampa Ama Kasar District Assam ge Polaratal Chingya Lekai ge Paradise English Iskunda Haudokrai Haudobagi Tharampa Aduda Niranjan Singha Thangzam Brosend President Maifa Serampa Harazit President Milanta Assam Nongthombam Binod Education Secretary Milanta Assam Amp Sabir Udent Khan Joint Secretary Maifana Chingba Miyoi Shingna Dasta Pangke Tharamge Wahodok Piraduna Maifage President Thangsam Brosena Hakibada Aikoida Assam Laingangna Imalonta Amasungka Mayek Pidagliba Ase Aikoina Loksenba Hyderabadi Aikoigi Lonta Amasung Mayek Mangsan Gani Aduna Aikoi Punamuna Maite Mayek Tambina Bahona Minese Haike Ngasagi Tarampa Aduda Marangtam Zoi Singasu Sarugyake Tha khudingi phongba Janet Nongsaba Matangkhara Leblaba Matung ngasi Haunabi Matungina Amoka Phongduna Miamda Kudon Tambagi Thorampa Ama Nitaipa Protector Labor Directorate of Information and Public Relations DIPR Auditorium Hall da Phongkre Janet Phongbagi Thoramba Duda IPR Director TH Saranjitna Chief Guest Nongsaba Janengi Public Secretary Mayum Santana President Amadi DIPR Joint Director Tongbram Ramesna Guest of Honor Oina Saruga K. Taramaduga Marilainana IPR Director T.S. Saranjina Pundurakpada Zanen Asi Mamangda Ponglamba Cheponga Mani Adobo COVID-19 Saitenka Amalakpadake Matangkara Leblurapa Matunka Amohana Pongdoktuna Miamda Pangaliba Asimagyamna Nungai Loinana Manipur se market paper maramna thagi sepong senka ase putongna bohona bada awaba kaya amamayunari ase gumma tampampa aseda Nupi editor amana madle generant ama putongna ba thorapa ase magyamna thagat ningaine Lamdamba amada leiriba pawmi singna loriba thodangka se aduke matik chawe amade pawmi singda chahi khudingi tonga tonga ma category da piba award sing hanak chahi ke oneso national press day ge thauramda pinana ba honari hariba award sing asida matik charaba pawmi singna isa isa ge article sing thazanduna award asida mateng lawbiyo award asi DIPR na khangana te haine sophondoke Thasigi Tanka Anida Tawan Turenda Asiba Haksango in a Tautarakiba Adu Ngarang Emphalis District Andhra Police Station in Manungchanba Yaripok Tulihal Water Supply Manaktage Marai Mayum Imtihas Khan Chahikund Apokpa MM Narji Khane Haiba Hasanga to the Yoramba Poto the Kangmangamle Missy Asigi Matangda Tulihal Idika Youth Development Organization TIYDO na sintuna miyamge oiba mefama mangase organization asige office ta pangthokuna mihat asige achumalangla langsin pung nipunipange manungda mari lainaba singna puthok trabade akanba khongjang changsilagani haina wareb laukhre
ꯃꯤꯐꯝ ꯑꯗꯨꯗ ꯃꯤꯁꯤ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯁꯦꯝꯈꯤꯕ JACꯒꯤ ꯀꯣ ꯀꯟꯚꯦꯅꯔ ꯃꯦꯔꯥꯏꯃꯌꯨꯝ ꯃꯣꯍꯝꯃꯗ ꯔꯐꯤꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯃꯤꯑꯣꯏꯕ ꯑꯃꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯁꯛ ꯐꯥꯎꯕ ꯈꯪꯗꯕꯒꯤ ꯃꯑꯣꯡꯗ ꯃꯤꯍꯥꯊꯤꯅ ꯍꯥꯠꯇꯣꯛꯄꯤꯕ ꯑꯁꯤ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯏ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯒꯤ ꯃꯁꯥꯗ ꯌꯥꯎꯔꯝꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯐꯣꯇꯣꯗꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯏꯝꯇꯤꯌꯥꯖꯅꯤ ꯍꯥꯏꯕ ꯈꯪꯂꯛꯄꯅꯤ ꯃꯃꯥꯡ ꯊꯥꯒꯤ ꯇꯥꯡ 10ꯗ ꯂꯨꯍꯣꯡꯕ ꯑꯃ ꯌꯥꯎꯔꯝꯂꯒ ꯊꯕꯛ ꯁꯨꯕ ꯆꯠꯈꯤꯕꯗꯒꯤ ngasi phawwa thiba khangdana leirakhibani asugumba thodok ase iramnamba asida amu hana thoktanaba miyada asige asumba asengba langla langjent ngasige leingangna athubada puthok piduna chenaba sengka ainge oiba matik saba sairak pigadabani haike mana makata na hai ngasigi mipamba sida tongan tongamba warekya sulaure warep sangadudi miyada asige achumba wayal phangan bagi damakta Panganabagi damakta JAC against the brutal killing of Merai Mayum Imtiaz Haiba Committee Amasemba Pung Nipunipange Manungda Miyad Asage Langlan Lanjin Puthok Trabadi Asiba Haksang Longtaba Haidwa Dabi Ase Tabako in Ontok Trabadi Lamdamas the Ladyba CSO Sing Medapaibi Lupsinga Loinana Akan Bakong Kya Sangsenba Andu Kendrogi MLA TS Sangkumar ge Kuthangda Lamdamasige Chief Minister da Miyata Asika Mari Lainana Memorandum Pisanba Haiba Warekya Laure Haiki Ngasigi Mipampa Aduda Imtiaz ke Mihata Yaning de Mihata Asige Langlan Lanzeng Puto Haiba Kolauke Lebaki Asukluraba Langi Tampan Maraka Asida Kumbi Setupur dege Congress ke spokesperson ne Haizaba Wahengbampa Anana Kumbi Kendrege MLA Moreng Ground Pam Thadokadabane Haiduna Media da Pongdokiba Wapamba Adu Sumnatange Politics Sanaduna Ledaba Mioi Amara Haina Wango Tera Gram Pansait ke Miamgi Mipampa Amada Miamna Hanglakle Kumbi Assembly Constituency Wangu Sabalda Ngasi Wangu Tera Kong Wangu Nauda Kong Hautak Tampakunau Amadi Wangu Sabalge Miamba Amadi Wangu Terakong Gram Pansai ke Administrative Committee ki Chairman P Balesho Yauna Pangthokiba Mipamba Aduda Hautak Tampakunau dage Village Volunteer Maisnam Sunena Pondora State Asida Kuki Militant Singna Chatarakliba Lanta Asige Haurapamsu Oriba Kumbi Assembly Constituency ge Miam Masa Masage Mayumda Hansinba Pangdabake Awaba Mayung Naduna Leringai Miamgi Mihuta Ama Oina Kumbi Assembly Constituency Asage MLAS Premchandrana Lanta Ase Hek Haurapadage Magi Miamge Awata Apa Kudimak Yangsen Biduna Amadi Mayumda Hanjana Hanaba Yamna Kanna Achoba Taudankia Lauriba MLA da Yamna Daite Yaudaba Adusu Kumbi Assembly Constituency da Leripa Mioi Amana Media da Hekta Pongdorakpasi Yamna Laibang Machat Tadba Watpagi Thongni Kandem Tawi Kota Whale Satharipa Asige Atuma Aran Kona Adum Leblakani Masida Anana MLA Morinda Ground da Hekta Pam Thadokadabane Habisiganing Day W Anana Asuk Sanglaba Lange Awaba Mayung Naduna Leriba Miamda Kari Karamba Tautanka Laukrabage Lebake Asuk Luraba Tanja Asada Politics Tauba Thamoi Amara Hairaduna Anana Hautaka Tampa Kunauge Karamba Maphamda Laktuna Lana Sige Awabataraba Kunza Sange Kari Tautang Laukebage Adoba Matamda MLA Moreng Grounda Pam Thadu Haiduna Media da Pongtakiba Wapam Ado Anana Muna Kantaraga Withdraw Tawadabani Haike Government of India, Government of Tripura, Amasung Tripura ke Achoba Insurgent Group Ani the National Liberation Front of Tripura NLFT Amasung ko all Tripura Tiger Force ATTF ke Miusinga Yanache among us a quick pinacre. New Delhi the Pangtoke Batarambada Unit Home Minister Amit Sana preside Toke, Todok Adu historic moment Amani Haina Mahana Singtake. Amit Sana Haikibada Jay Kuntramanga. Lalhoduna Lakrabasingna Kulai Tadokuna Mainstream Changlak Pasida Equipunamake Harauningaine North East Chakotharank Purakpage credit Adude Prime Minister Narendra Modi ki oipam thoi Mark Prime Minister Hek Oirakpadake North East ke Miyamba Amadi Deligagi Mayamga Lapthong Nariba Ase
ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯗꯨꯅ ꯂꯥꯛꯂꯤ ꯂꯝꯕꯤ ꯅꯣꯡꯊꯛꯀꯤ ꯂꯝꯕꯤ ꯑꯃꯁꯨꯡ ꯔꯦꯜ ꯂꯝꯕꯤ ꯈꯛꯇꯗ ꯅꯠꯇꯅ ꯊꯃꯣꯏꯒꯤ ꯃꯔꯤꯕꯨꯁꯨ ꯅꯛꯁꯤꯜꯍꯜꯂꯤ ꯍꯥꯏꯈꯤ Laos, Myanmar amasung Thailand bu samnahliba Golden Triangle da cheliba Mekong Turenda hi laksan bagi thokdok da yamdrabada bioi kun thiba khangdri hairi Thailand ge Northern Chiang Rai province ge Police Chief Monop Sanakolna haikibada lebak ohum khaidok leba turenda adu ichel adu kan badagi thokdok adu thokibani Myanmar mata tarataru khakti kanmangamlei Myanmar media ki report matungina miyam ado Myanmar da purakibani hi adu ki engine adu yarak kidabadagi khudong thiraba thodok adu Laos ki maikai da miyam bo kallaba ichel dage chinkhatpagi video thadokna rakhi thiba khangtriba mi ayamba Eastern Myanmar da semi autonomous oiriba Y enclave takine haina United World State Army UWSA ge wangangloi nyai rangna phongdokhi Mana makatana haikibada thakdok adugi matangda Laos authorities ka punna thiminari hanya somana phondoki adu moinama wa reason dagini haibagi matangdadi mana wapamba amata phondoki de haidi Hauze garobada maro eba pa omana bizari Ziribangi boro breka da leba thabagtagi potharaba oshi amage yum tumna mai tharam lei Langwan cara tambagi thoram pangthop na krai Nomagi oiba legal awareness program kamba psychosocial support ke thoram pa ma pangthop krai Loinana Government of India ga Tripura ga asawa insurgent group ani ga yane che khuyek bina krai Image PAODAM gasagide matang asida loisade ming tabiri basungbo amakana kurumsare